Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Viksit Bharat 2028 ngasi Pradhan Mantri Narendra Modi na video conferencing gi kuthangda hodokre Bharat pu saukhat paleba ama ohena bhonabada nahasingi asobu thodang lei haina Rajyapal Anushya Uike na phongdokre Mariphu mari suba nupi lan ningsing numit hayeng pangthong na basem saba loire Environment and Climate Change Mantri Thongam Biswajit na hairi Rajya sida amuktang sizinaraga hundokpa plastic thingnaba sarkar amadi miyam puna honabagi tangai fadaba lei Rajya gi Congress dol gi mihut kangbu amana Rajya Sabha gi MP lesem basana zawada Manipur gi phibam gi matangda parliament ta khanana bataksin khre amasung Supreme Court na hairi Bharat Sangvidhan gi article 3 lokthokna ba kendra sarkar gi warep adu asumba khongthang ni Rajyapal Anushya Uike na hairi Bharat na English ngani ni futare phawda mangjil thaba leiba ama oina ba paikhaliba Viksit Bharat @lisingani ni futare asi phangna bahona badalaiba asigi university singda tamliba mahiroi sing amadi naha singna mating leina thabak tawbagi tangai fadaba lei Pradhan Mantri Narendra Modi na ngasi video conferencing gi kuthangda hodokhiba Viksit Bharat @lisingani ni futare Voice of Youth Conference ka mari lenana Imphal gi Rajbhavan da pangthokhiba thoramda Rajyapal Susri Anushya Uike na hai Bharat pu khongjel yang na saukhat paleba ama ohena bhona bada oja sing amadi university sing na sobu thodang lobagi tangai fadaba lei makhoina leba asi saukhat pada mateng oigadaba lam sing khangdoktuna thabak tawba sangi mangna hai haujik Manipur da leiriba tangdu leita daba phibam asina Rajya asi saukhat pagi lamda thengtha hale maramaduna Manipur bu mataw karamna khongjel yang na saukhat pa yai haibagi matangda naha sing na wakhalon puthokna ba amadi santi tamna ba apil tawkhi सारे विश्वविद्यालय के जो वीसी हैं कुलपति हैं उनके माध्यम से ये विद्यार्थियों को उस लक्ष्य को एक विकसित राष्ट्र को कैसे निर्माण किया जाए उसको लेकर एक डिस्कशन पूरे देश में शुरू किया जाए और उनसे कुछ सजेशन लिया जाए कि हम इस देश को कैसे विकसित राष्ट्र के रूप में ले जाएं जो दूसरे अन्य कंट्रियों में जिस तरह से वो देश विकसित हुआ है उसी तरह हमारा भी देश एक विकसित के रूप में आए आगे हमारा जो मणिपुर में बच्चे महिलाएं युवा तमाम सब लोग आज की तारीख में मानसिक रूप से भी और बहुत सारी परिस्थितियां पैदा हुई है उसकी दिशा में भी मेरे तरफ से भी मैं प्रयास कर रही हूँ और फिर हम पुनः मणिपुर को फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो आगे विकसित की ओर जाएगा Laibak sinba thongna ngasi hodokhiba Viksit Bharat @lisingani ka mari lenana Rajbhavan da pangthokpa thoram aduda Rajya gi Shiksha Mantri Thongnawjam Basanta Kumar Manipur da leiriba University sing Vice Chancellor sing Oja sing Mahiroi sing amadi official kyana saruk yakhi masiga loinana tongan bahiram manga da workshop ama pangthokhi hai bahiram sing adugi manungda Empower Indian Thriving and Sustainable Economy Innovation Science and Technology yaukhi Pradhan Mantri na hodokhiba campaign asiga mari lenana masigi workshop adu da saruk yakhiba Manipur University gi Vice Chancellor Professor N Lokendra na Akasbani Imphal gi ipau kangbuda sumna hai The NEP, which has emphasized on say, multidisciplinary studies and skill development, also the possibility of making the students having a very flexible kind of education with the possibility of say moving out of a particular system and again say coming back and therefore making them fit and competent to be engaged in any kind of their profession. All these developments which have been taking place in the say, last 10 years, along with a number of flagship programs which the government has taken up, are aligned with the 17 Sustainable Development Goals of the United Nations, has convinced the entire crowd that India will certainly become a Viksit country by 2047. Viksit Bharat Sankalp Jatra ga mari lenana Bisnupur jila da satharak pathorom singi manung chana phubala amadi thamna pokpida medical camp pangthokhi Mariphu mari suba nupi la ningsing numit hayang Manipur da pangthokna ba sem saba loire Rajya Sarkar na sinduna palan tharamasi Nupilan Memorial Complex amadi GP Women's College ki Central Hall da pangthokani numit asiga mari lenana Rajyapal Anushya Uike na Manipur gi miyam da yaifa paujel pirakli paujel asida Rajyapal na hai English ng masamapan kuntra mapanda matamdugi Manipur gi Maharashtra amasung British lengang na sathaba senmitlon amadi lengak sa sanda miyambu namthaba thausiladugi mayokta Manipur gi masing yamlaba nupi sing na lantheng na kiba duning sing bada matiksai
Nupising aduna Manipurdagi seng mapanda thadokpa yaroi haiduna State Darbar Office ta thomjinkiba aduda Lanmina batna suba amadi sangina thinbadagi nupi kunma thoirom asogapan nangki Adugumlaba Englising masamapan kuntramapan gi December 12 da thokiba thaudo adubu ningsingduna ngasi phawba nupi lan numit haina palan tauri Paujel asina makhatana adugumlaba matam adugi nupi singi thauna adugi khudung induna Manipur miyamna supnam sasangi mayokta leptuna ikhoigi phangpham thokpa haksing phangnaba honabagi tangai fadaba lei haina phongdokhibaga loinana maduna raija sida santi leibamdi saukhatpa oigani hairi Nupila numina lakpaga iroinana paujel amada Mukhyamantri Nongthomam Biren Singhna Manipurgi miyamda yafa paujel piri paujel asida hai Nupila numit asi Manipurgi nupi singi thauna kathokpa amadi mareibak ningbagi palanni numit asina lakpada samajda nupi singna loriba thaudang nanghonana ningsingi Mukhyamantri na hai Manipuri nupi singna ngasi su samajda selthum rajniti amasung awanba puraknaba khongjang kayada sobu thaudang lauri lam khudingmakta nupi singna ngasi su mangjil thari raija sigi tongan ba lengak pairiba mantri yauna maikai kayadagi numit asina lakpada yaifa paujel pirakli amaromda raija sigi tongan ba lup singna su marifumari suba nupi lan numit pangthongnaba sem sanari tongan ba lup singna punsinduna semba marifumari suba nupi lan numit observation committee na palanasi DM campus ta leiba ima khonthok hanbida pangthokani hairi nupi Delhi na sinduna hayang Delhi gi GTB Nagar leiba Delhi University gi polo ground da palana siga mari lenana nupi singi oiba kilometer 5 gi marathon pangthokani loinana numit asiga mari lena pangthokadaba palan tharam da lamda masigi masak naireba miyo kyana saruk yagani hairi hayang pangthokadoriba nupi la numit palan ga mari lenana lambi gi sathok sasinda hongba khara leiragani haina Traffic Control Police Wing na thadorok pa Serol amana khanghalakli Serol adun hai Imphal rom dagi post office tam na lakpa gari sing Moirangkhom rom da chatlagani Singjamai rom dagi Moirangkhom rom da lakpa gari sing Kaisamthong phawraga chatkani loinana matam gi oina gari sathok sasinda hongba lakpa yai haina sumakha tarakli Marifumari suba nupi la numit ki mangoinana Bharatiya Janata Yuva Morcha Manipur Pradesh na sinduna Imphal gi khwairamban gi ima kaithel ahongi mafam sing sit sengbagi thabak sathakre Imphal City Police, Manipur Fire Service, Imphal Municipal Corporation amasung kedoga punna pangthoki basit sengbagi thoramaduda BJP gi President A Sarda Devi amadi State Vice President N Nimbas na singba saruk yakhi tabiriba pawase kasbani Imphal dagini Environment and Climate Change Mantri Thongam Biswajit na hairi raija sida sahi amada metric ton 9,538 gi solid waste putholiba si hantha hana bohonabagi tangai fadabalai Imphal gi Porompata leba Directorate of Environment and Climate Change Office ta pangthokpa plastic bottle bank yan thokpagi tharomda Mantri Biswajit na hai raija sigi solid waste yauna amutang sizinaraga hundokpa plastic sing thingba haibasi sarkar khakta ngamloi miyamna magi mathawni khalaga lamdam asida amutang sizinaraga hundokpa plastic sing thingnabagi damak aikhoi punna wasak lawminaba mathau tai mangna hai raija sigi jila khudingmakta plastic compressor amamam thamlagani Manipur Plastic Policy lisingani kunithoi gi matang da paladuna mantri na hai thaurang asigi makhada amutang sizinaraga hundokpa plastic sing sizinaba thingbagi mayokta tongan ba miyeng sangba yaba thausil yauri madugi manungda lupa lakh ama fine oina thianba natraga jail da sahi manga thambagi wafam yauri adumakpu raija sigi miyamda hiramasi gi matang da khanghanabagi damak awareness program na singba pangthoktuna lakhibani mantri na hai more than African countries in the world like the fertilizer countries economically sustainable. I really appreciate the way Sumba, like non-profit making of district to Kandavi free plastic zone. I really appreciate any other volunteers that I appreciate single use plastic eliminate National Green Tribunal gi midang makhada District Environment Plan ka mari lenana pangthokpa thorom dugi nunggi oiba warol piraduna Directorate of Environment and Climate Change ki Director Dr. T. Brajakumar na hai plastic bottles sing khonggatna bo hona bai ba se sobo khudongcha daba mani ukrul amasung none jila da haukiba numit 10 rom asida saurangna plastic bottle 9,000 muk khonggat pangamle mangna hai ngasi yanthokliba plastic bottle bank asi punna masing chani ni masigi manungda hingang kendagi gram panchayat ahomgi self help group 150 rom yauri loinana
Thongju Kendra gi club nifu manga yauna tongan tongan ba sir sing Manipur Press Club DDK Imphal gi campus amasung Akasmani Imphal gi complex ta plastic bottle bank sing thamgani hairi mangna hai Manipur plastic policy ki makhada single use plastic amadi pet bottle koi ising thangna bo bottle hai tare sida koi 500 ml gi bottle si thingre ado khoi lur si thing gi basi gi matung phase out gi matam ma lai ri bani na hana sinaru ro ba adu arem kha on le horaba amor koi waste ma'am sing se masi lotion bagi management gi part ma yam saw challenge ma koi sarkar dantna praja ma yam mai unri hai tare masi da kitang da ju mateng pangna ba hai dana koi na amor pro ma'am sing siga plastic punsan dana ba plastic waste tang gi oina tongan ba ma da segregation tor ga thamga bani habi wakhalon da plastic bottle bank si akhoi na pijabani taseng na akhoi gi Manipur da plastic inventory gi matungina de akhoi 9000 metric ton per year puthoi hai Manipur Pradesh Congress Committee gi mihut kangbo amana Rajya Sabha gi MP leisem basana zawbaga unaduna Rajya sigi hauji goriba phibam gi matang da parliament ta puthoktu khanana ba taksin khre tha sigi nipan da Congress gi mihut kangbo na memorandum ama MP sana zawbada pisin khibani adubu numit aduda unaba phangdabadagi ngasi MP adugi Delhi da leba official residence da unaduna wari sanakhi maduda leisem basana zawbuna Rajya sigi hauji goriba phibam asigi matang da parliament ta pukhana ba kyara honakhi adubu ayaba phangdabadagi puthokpa ngamdana lakhibani hiram asigi matang da makhata na pukhana bu honagani haina phongdokhi Mayang Imphal Kendra gi manung chanba Lapupa Tera High School da hangliba relief camp ta ngasi nongmugi oiba lemna layangbagi camp ama pangthokre Manitko gi chairman Kongkham Robindro gi midyang makhada pangthokiba camp aduda general medicine surgery eye dental gynecology gi yauna specialist doctor singa layengki loinana lemna hidak langthaksu yenthokhi Tharamaduda MLA Robindro na hai relief camp asida lairiba miya masama ufana leinaba amasung pungning wakhal nungaina thamnabagi pandamda medical camp asi pangthokpani Akasmani Imphal gi pauta biri Bharat Sangbidan gi article 3 lokthoknaba Kendra Sarkar gi warep adu asumba khongthangni haina Supreme Court na ingit pikre Chief Justice B.Y. Chandrachud na lusingba Just Mangana Saba bench man hai article 3 Jammu and Kashmir da sanaramba adu tangai fadaba maram khara dagi matam khara sanarambani Jammu and Kashmir da khanaba status piramba article 3 bo Kendra Sarkar na haukiba sahi 2018 da lokthokuna Rajya dubu Union Territory ani thongna khaidokhibani adubu yaningdaba phongdoktuna tongan ba maike kya dagi petition kya Supreme Court thangalakhibani Manipur Sarkar gi Directorate of University and Higher Education gi midyang makhada Kha Manipur College Kaksing na sinduna Inter College Quiz Competition amang asi college asida pangthokre College Students Mentoring Initiative Cosme Phase 1 gi makhada pangthokiba competition aduda tongan ba college ahungi mahiroi singna team ahum thokna saruk yakhi LBS Law College Imphal na sinduna Protection of Human Rights under the International Humanitarian Law haiba hiramasida nongmagi oiba lecture program ama college asida pangthokre thoramaduga mari lenana college asigi principal Dr. N. Pramod na hai national amasung international law gi makhada lairiba hak sing asi mipum khudingmakta khanghanba mathau tai tangdu leita na leiba matam khakta da human rights leiba gum khanba si aran bani irang leiba tangdu leita daba matam dasu human rights mapung phana lei haibasi mipum khudingmak na khangba tangai phade haina principal asina makhata na phongdokhi aroibada maroiba pau amuk hana Viksit Bharat 2024 Masim Pradhan Mantri Narendra Modi na video conferencing gi kutang da hudokre Bharat pu chaukhat paleba mo hena bohona bada naha singge sabu thodang lei haina Rajyapal Anusuya Uike na phongdokre Mariphu mari suba nupi la ningsing numit hayang pangthokna ba sem saba loire Environment and Climate Change Mantri Thonga Biswajit na hairi Rajya sida amuktang sizinaraga hundokpa plastic thingna ba sarkar amadi miyam puna hona bagi tangai fadaba lei Rajya gi Congress dol gi mihut kangbu amana Rajya Sabha gi MP leisem basana zawbuda Manipur gi phibam gi matangda parliament ta khanana ba taksin khre amasung Supreme Court na hairi Bharat Sangbidan gi article 3 lokthokna ba Kendra Sarkar gi warep adu asumba khongthangni pauloi jare